Janata Irabot Day 2025 se Manipur Lengaki Director of Information and Public Relation Government of Manipur na chung si adum khara phongdu ko man le ko asi je koi Janata Day Irabot Janata Irabot Day 2025 pangthokani haina chu haiba male Manipur Lengak na recognize to na si Janata Irabot Day 2025 pangthok do si nungge wo han chok tu asi gi leiba political leader sing na ko mek seng na masak khang na adugumba thongnan ge no chen mathok ta he phunjung thamjaram ge nang ding sai paring du lakpada samjar pu ya na bani ko adum la lam yan ba khoi laioi khra ba dung ba ido hijam Janata Irabot Day na lakpa lu na adugum la ba khoi lam yan ba sin chen bi ram thongna gundu ngasi gi lai bi political leader sing na ko ong tang khan thamoi chet na adi phada bi rakan da mu thongna du tung in bi rakan da Manipur himalay bak se kan ma da dai ta longina se pham je hamron thamjage adugo loina hajik laiba hangbi ko shindu dang lakchara kanda oja ke sor yam ngaite ba thodongni ko yam ngaite thodongni ahing da eviction tawkhiba miyam na pena khide MLA boycott tawkhre yam action yaure ada si one day ahead eviction tawone na lambat timama ko dum ko gi Facebook page ke da media da ke ure ujakre ko ana khunjam yam na taseng na ko hatpira ro ko hatpira kan dam satpi ko sukai de kan taw ko dum ure tare ko ana one day ahead adugo praja miyam mukna matam da ekhoi kra haini haibu jaga khargi leiba ekhoi na sumi de community hall ma yaure adagi crematory ma yaure public toilet ma yaure ko ada sigu ma yam ji thugai ba lakku matam da masi one day etading am gidre tabu next day gi ahing ngai da ko adu ahing ngai da mo na stida panam matam da thugai ba lam ba numitugi same day to the tangai padane khoi local MLA moi obiri local MLA su una dana moi ori chana matam da local MLA su yani kisto holroi ga na haibagi assurance ma pibi mami khoi dum ui ko then adumana thajaba thamne ngai marakta ahing da laaga dugma community hall ma then public khoi cemetery mama adi public toilet ma thugai bai si khoi sai area sa khoi hangjaningi dana matam du da saba matam da ko matam du saba matam da sida ma khar palle sabira matam da lengak na madu ngasagi khang ngalingam tu thingwa pibira magadi am phagado poni ko ada matam gi hang ha ki ko gi tangai phadana hang ha ki ob decision lobo gi heina bi chana bi mai ko sai area da sum la posin ngai te ado mon sai area si da mon hasik panna ba mon haina matam da khon taja matam da thugai ri pusaksi khoi toren nama kan bagi hatare ko toren mari nama kan bagi dugumba lakhola khong thang amaga sunu mai palli hatare ko toren nama kan hona matam da hasajali pusakna kyam kahel liba then hasik lai khunja ko yum sumnagi yum yang khani thukatang ta bale kai khunni hai ko si moigi leijari ba dugumba crematory mama leijari ba community hall leijari ba public toilet ma thamjari ba then adum taidang sagi mogi khunja singdugi general secretary amana phungdong matam da mogi thakna chana ba dugumba sagi amaro porama oiri ba ising guha hai tare ko adu phunjan bira me ga na mane am penda ba phungdu khoi dum ure tamar to khoi pajaru matam da ko ada sagi area ha khoi hangjani sina government gi leiri ba development program sing je khoi most welcome to jai ko most welcome to jai any kind of government development to kuma tam de khoi ka thingmali jade tabu development program to no hona matam da de posa ma kanana hona matam da ekhoi gi leirami ba khunja leirami ba lekai leirami ba khungang dugi leiri punsi mahing dugi ro pot khoi hana alternative arrangement ma hana do ekhoi na simni ba changi ha ba pot ma di khoi khangmina ba changi ba ko no ojar kesho adu to nang sa gi ai gi development to ai gi project to tang manga thamaganda khunja sing mayam do ising thakera tha oira community hall legera leiroira degi cemetery ngai ji ta pha de karbam thok kon da mi asina ya kan da mai kai da poi dori pramani ko adu ma mayam sing du han lejeram structure du lokthok si thugai raji madu sin maram mar kan da koi toren marin ji sman phundore toren marin sok tore adi chi lokthok da basu da poram hai taraga di leiba local MLA masa maksu ko masa maksu tangai phana government ma do phana phamin matung da ai taraga di mayam gi oina crematory ji ma sida saba miyam gi oina community hall jomsida hana sabiba then miyam gi oina public toilet sida sabiba then adugi provision kai leiri kai do tana mina bam changi habni do dara kesko al tabu tana mani ko mayama tana biram badi miyam ni rambe ya do tangai phadan hoji bokta ai koina namdana thugai da den thugai rabani na madugi alternative ama sana wi provision da udre ko udabu no si khunja sing am pen da ngasi ka dawre MLA boy ko tawre hagal eko sigi nuai na ta ba sigi shauna ba mayam ji ko haije ningi di phagera pharoira sorry phagera pharoira mioi khara leidana lekai am pandana ade mioi yum khara leidana samaj ama leidana mioi khara sagi hingana ba magi lifeline da sagi oi ba lambi ma lejera pot am oirabani na madu dai sangi ba magi requirement public toilet poiro natagana sagi crematorium set poiro natagana community hall poiro masi leiriba lekai duma da natagana leiriba yum khara dugi oi ba am da ga leiba ko ekoi society da ekoi society sida leiri si
ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤ ꯀꯣ ꯅꯠꯇꯦ ꯃꯁꯤ ꯆꯠꯅꯕꯤꯅꯤ ꯅꯦꯆꯔꯅꯤꯀꯣ ꯁꯤꯀꯣ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯩꯈꯣꯏ ꯅꯩꯅꯔꯨꯗ꯭ꯔꯒꯁꯨ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯆꯠꯅꯔꯤꯕ ꯃꯁꯛꯁꯤꯗꯗꯤ ꯇꯉꯥꯏ ꯐꯗꯅ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯁꯦ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯑꯃ ꯀꯣ ꯑꯗꯩ ꯄꯥꯕ꯭ꯂꯤꯛ ꯇꯣꯏꯂꯦꯠ ꯑꯃ ꯗꯦꯟ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯀ꯭ꯔꯤꯃꯦꯇꯣꯔꯤꯌꯝ ꯑꯃ ꯍꯥꯏꯕꯁꯤ ꯍꯤꯟꯗꯨ ꯆꯠꯄ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨ ꯀꯣ ꯏꯟꯗꯤꯌꯟꯁꯦ ꯍꯤꯟꯗꯨꯅ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯕ ꯂꯩꯕꯥꯛ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝꯁꯨ ꯃꯉꯥꯏ ꯇ꯭ꯔꯥꯏꯕꯦꯜꯁꯨ ꯃꯉꯥꯏ ꯍꯤꯟꯗꯨꯁꯨ ꯃꯉꯥꯏ ꯃꯥꯒꯤ ꯔꯤꯂꯤꯖꯟꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯨꯁꯂꯤꯝ ꯀꯥꯡꯕꯨꯁꯨ ꯀꯩꯗꯧꯔꯦ ꯃꯥꯒꯤ ꯐꯨꯝꯐꯝ ꯀꯣ ꯃꯥꯒꯤ ꯂꯩꯐꯝ ꯖꯒꯥ ꯂꯣꯏ ꯁꯦꯝꯃꯤꯕ꯭ꯔ ꯃꯥꯅꯤꯀꯣ ꯑꯗꯒꯤ ꯗꯦꯟ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯁꯨ ꯀꯩꯗꯧꯔꯦ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯉꯁꯥꯏꯒꯤ ꯂꯩꯇ ꯃꯤ ꯑꯁꯤ ꯑꯅꯥ ꯌꯥꯎꯔꯀꯥꯟꯗ ꯃꯥꯒꯤ ꯊꯝꯒꯗꯧꯕ ꯈꯣꯠꯀꯗꯧꯕ ꯄꯣꯠꯂꯣꯏꯒꯗꯧꯕ ꯅꯠꯇ꯭ꯔꯒꯅ ꯐꯨꯝꯒꯗꯧꯕ ꯈꯣꯠꯀꯗꯧꯕ ꯖꯒꯥ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯁ꯭ꯄꯦꯁꯦꯜꯂꯤ ꯑꯗꯨꯝ ꯉꯥꯛ ꯊꯝꯃꯤꯕ꯭ꯔ ꯃꯥꯅꯤꯀꯣ ꯑꯗꯒꯤ ꯍꯤꯟꯗꯨꯒꯤꯁꯨ ꯇꯉꯥꯏ ꯐꯗꯅ ꯃꯩ ꯊꯥꯔꯤꯁꯤ ꯃꯣꯏ ꯃꯐꯝ ꯌꯦꯡꯉꯒ ꯃꯣꯏꯁꯨ ꯇꯉꯥꯏ ꯐꯗꯅ ꯉꯁꯥꯏꯒꯤ ꯖꯒꯥ ꯃꯐꯝ ꯆꯥꯕ ꯌꯦꯡꯉꯒ ꯃꯌꯥꯝꯅ ꯀꯃꯟ ꯑꯣꯏꯅ ꯌꯥꯅꯕ ꯄꯣꯠ ꯑꯃꯗ ꯑꯗꯨꯝ ꯇꯧꯔꯒ ꯃꯩ ꯊꯥꯅꯔꯤ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯃꯥꯅꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨꯗꯩꯗ ꯄꯥꯔꯠ ꯑꯣꯐ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯑꯃꯁꯨ ꯀꯝꯃꯨꯅꯤꯇꯤꯁꯨ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏ ꯀ꯭ꯔꯤꯃꯦꯇꯣꯔꯤꯌꯝ ꯒꯥꯏꯁꯦ ꯃꯤ ꯂꯩꯇꯕ ꯌꯥꯎꯔꯀꯥꯟꯗ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯀꯃꯟ ꯕꯣꯠ ꯑꯣꯏꯅꯀꯣ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯃꯐꯝꯁꯤ ꯇꯧꯕ ꯒꯥꯏꯁꯤ ꯌꯥꯅꯗꯅ ꯃꯐꯝ ꯑꯃ ꯊꯝꯕꯤꯗꯅ ꯁꯦꯝꯕꯤꯗꯅ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯃ ꯑꯣꯏꯔꯕꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯗꯨꯃꯛ ꯑꯩꯈꯣꯏꯅ ꯁꯤꯗꯣꯛꯄ ꯄ꯭ꯔꯣꯖꯦꯛ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯗꯨꯃꯛ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯊꯨꯒꯥꯏꯕ ꯍꯥꯏꯁꯦ ꯃꯗꯨ ꯇꯧꯕꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯅ ꯃꯣꯏꯗꯨꯒꯤ ꯍꯥꯟꯅ ꯁꯥꯐꯒꯗꯧꯕ ꯖꯒꯥ ꯑꯃ ꯌꯦꯡꯉꯒ ꯄꯥꯕ꯭ꯂꯤꯛꯁꯤꯡꯗꯨꯒ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯔꯛꯇ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯃꯥꯅꯤꯀꯣ ꯄꯥꯕ꯭ꯂꯤꯛꯁꯤꯡꯒ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯔꯛꯇ ꯃꯗꯨ ꯌꯥꯅꯕ ꯑꯃ ꯍꯥꯟꯅ ꯇꯧꯔꯀꯥꯟꯗ ꯇꯉꯥꯏ ꯐꯗꯅ ꯃꯗꯨꯒꯤ ꯑꯣꯏꯕ ꯃꯦꯅꯦꯖꯃꯦꯟꯠ ꯑꯃ ꯇꯧꯕꯤꯔꯒꯗꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯁꯨ ꯇꯥꯏ ꯑꯦꯔꯤꯌꯥꯗꯨꯗ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯌꯦꯡꯖꯕꯗ ꯂꯩꯔꯤꯕ ꯂꯩꯀꯥꯏꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯏꯕꯤꯛꯁꯟ ꯇꯧꯕꯗ ꯀꯩꯁꯨ ꯑꯊꯤꯡꯕ ꯄꯤꯗꯦ ꯀꯣ ꯑꯗꯨꯝ ꯍꯥꯏꯔꯤ ꯃꯣꯏꯁꯤꯗ ꯇꯁꯦꯡꯅꯀꯣ ꯇꯧꯕꯇꯕꯨ ꯍꯥꯟꯅ ꯈꯨꯟꯖꯥꯁꯤ ꯃꯣꯏꯅ ꯂꯩꯔꯝꯕ ꯆꯍꯤ ꯉꯁꯥꯏꯒꯤ ꯆꯍꯤ ꯑꯃ ꯑꯅꯤ ꯋꯥꯔꯤ ꯅꯠꯇ꯭ꯔꯦ ꯃꯣꯏꯅ ꯇꯧꯔꯤ ꯊꯕꯛꯁꯤꯀꯣ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯍꯥꯟꯅꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯣꯏꯔꯝꯕ ꯍꯥꯏꯀꯣ ꯃꯣꯏꯁꯤ ꯄꯟꯕꯗ ꯉꯁꯤꯗꯒꯤ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯑꯁꯤꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯣꯏꯔꯝꯕ ꯗꯦꯕꯦꯟꯗ꯭ꯔꯣꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯍꯥꯡꯕ ꯁꯔꯨꯛ ꯑꯁꯤ ꯈꯨꯟꯒꯤ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯑꯃ ꯁꯥꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤꯕꯅꯤ ꯉꯁꯥꯏ ꯄꯜꯂꯒ ꯉꯥꯡꯉꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯁꯨ ꯍꯥꯟꯅꯒꯤ ꯐꯣꯔꯃꯔ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯃꯅ ꯂꯩꯀꯥꯏ ꯈꯨꯟꯗꯨꯒ ꯌꯥꯅꯒ ꯁꯥꯈꯤꯕ ꯄꯣꯠ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯑꯗꯨ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯈꯤꯇꯪ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯤꯗꯤ ꯎꯠꯄꯤꯕ ꯑꯗꯨꯝ ꯆꯪꯉꯤ ꯍꯥꯏꯇꯥꯔꯦꯀꯣ ꯂꯩꯔꯤꯕ ꯒꯣꯔꯃꯦꯟꯠꯁꯤꯅ ꯇꯧꯅꯤꯡꯕ ꯑꯗꯒꯤ ꯀꯩꯒꯨꯝꯕ ꯄ꯭ꯔꯣꯖꯦꯛ ꯑꯃꯒ ꯀꯩꯒꯨꯝꯕ ꯄ꯭ꯔꯣꯕꯤꯖꯟ ꯑꯃ ꯀꯩꯒꯨꯝꯕ ꯊꯕꯛ ꯑꯃꯒ ꯀꯩꯒꯨꯝꯕ ꯑꯃꯈꯛ ꯇꯧꯅꯤꯡꯕ ꯂꯩꯔꯦ ꯍꯥꯏꯔꯒꯁꯨ ꯇꯧꯔꯝꯃꯤꯕ ꯊꯕꯛꯇꯨ ꯉꯁꯥꯏꯒꯤ ꯀꯅꯥꯅ ꯇꯧꯕꯤꯔꯝꯕꯅꯣ ꯉꯁꯤꯗꯒꯤ ꯆꯍꯤ 2-3 ꯃꯃꯥꯡꯗ ꯇꯧꯁꯤꯟꯕ ꯄꯣꯠꯁꯨ ꯅꯠꯇꯦ ꯍꯥꯏꯔꯦ ꯆꯍꯤ ꯑꯣꯜꯃꯣꯁ ꯆꯍꯤ 10 ꯃꯃꯥꯡꯗ ꯇꯧꯕ ꯄꯣꯠꯅꯦ ꯍꯥꯏꯔꯦꯀꯣ ꯑꯗꯨꯇꯥꯔꯗꯤ ꯀꯔꯤ ꯂꯩꯔꯤꯒꯦꯗ ꯀꯨꯞꯅ ꯌꯦꯡꯕꯤꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯣꯀꯦꯜ ꯑꯦꯝ ꯑꯦꯜ ꯑꯦꯗꯨꯁꯨ ꯄꯥꯕ꯭ꯂꯤꯛꯁꯤꯡꯗꯨꯒꯤ ꯈꯔ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯀꯩ ꯍꯥꯏꯅꯤ ꯄꯥꯕ꯭ꯂꯤꯛꯁꯤꯅ ꯄꯥꯝꯃꯤꯕ ꯄꯣꯠꯁꯤ ꯀꯩꯅꯣ ꯒꯥꯏꯁꯤ ꯈꯟꯕꯤꯕ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗ ꯉꯁꯥꯏꯒꯤ ꯃꯥꯅ ꯇꯧꯍꯜꯂꯔꯣꯏ ꯀꯥꯏꯅ ꯑꯦꯁꯨꯔꯦꯟꯁ ꯄꯤꯊꯣꯛꯑꯀꯥꯟꯗ ꯑꯍꯤꯡꯗ ꯂꯥꯛꯑꯒ ꯒꯣꯔꯣ ꯇꯛꯈꯥꯏꯕꯗꯨꯗꯤ ꯑꯗꯨꯗꯤ ꯁꯥꯏꯗ ꯀꯟꯁꯄꯤꯔꯦꯟꯁꯤ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯃꯥꯅ ꯄꯣꯠ ꯑꯃ ꯑꯗꯨꯝ ꯌꯥꯎꯕ ꯃꯃꯤ ꯑꯗꯨꯝ ꯇꯥꯗ꯭ꯔꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤ ꯑꯩꯈꯣꯏ ꯍꯥꯏꯅ ꯂꯣꯀꯦꯜ ꯑꯦꯝ ꯑꯦꯜ ꯑꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦꯗꯨꯅꯁꯨ ꯇꯉꯥꯏ ꯐꯗꯅ ꯄ꯭ꯔꯖꯥꯁꯤꯡꯗꯨꯒꯤ ꯏꯟꯇꯔꯦꯁꯇ ꯌꯦꯡꯕꯤꯔꯀꯥꯟꯗ ꯑꯃꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯉꯁꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏ ꯍꯥꯏꯅ ꯑꯦꯖ ꯑꯦ ꯄꯥꯕ꯭ꯂꯤꯛ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯌꯦꯡꯖꯕ ꯃꯇꯝꯗ ꯂꯩꯔꯤꯕ ꯄꯥꯕ꯭ꯂꯤꯛꯁꯤꯡꯗꯨꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯗꯦꯟ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯖꯒꯥꯗꯨ ꯃꯥꯔꯀꯦꯠ ꯀꯩꯊꯦꯜ ꯖꯒꯥ ꯅꯠꯇꯦ ꯀꯩꯊꯦꯜꯒꯤ ꯃꯥꯔꯀꯦꯠ ꯕꯤꯜꯗꯤꯡ ꯑꯃꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯍꯣꯏ ꯁꯤꯗꯣꯛꯈ꯭ꯔꯒ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛ ꯃꯄꯥꯟꯗ ꯐꯝꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯐꯝꯒꯦꯔꯥ ꯑꯗꯨꯝ ꯐꯝꯕ ꯐꯩ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯀ꯭ꯔꯤꯃꯦꯇꯣꯔꯤꯌꯝ ꯒꯥꯏꯁꯤꯗꯤ ꯇꯉꯥꯏ ꯐꯗꯅ ꯈꯨꯜ ꯑꯃ ꯂꯩꯀꯥꯏ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯆꯪꯗꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯄꯣꯠ ꯑꯃ ꯑꯣꯏꯕ ꯄꯣꯠ ꯑꯃꯅꯦꯕꯀꯣ ꯔꯤꯀ꯭ꯋꯥꯌꯔꯃꯦꯟ ꯑꯃ ꯄꯣꯠ ꯑꯃ ꯑꯩꯈꯣꯏꯒꯤ ꯇꯧꯗꯕ ꯌꯥꯗꯕ ꯇꯧꯗꯕ ꯌꯥꯗꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯤꯅꯦꯕꯀꯣ ꯑꯗꯒꯤ ꯗꯦꯟ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯒꯥꯏꯁꯤ ꯂꯩꯀꯥꯏꯒꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯗꯦꯕ ꯀꯔꯃ ꯑꯦꯅꯤ ꯀꯥꯏꯅ ꯊꯧꯔꯝ ꯊꯣꯛꯄ ꯃꯇꯝꯗ ꯇꯧꯗꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕ ꯆꯪꯗꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯄꯥꯕ꯭ꯂꯤꯛ ꯇꯣꯏꯂꯦꯠ ꯀꯥꯏꯁꯤꯁꯨ ꯍꯧꯖꯤꯛ ꯇꯉꯥꯏ ꯐꯗꯅ ꯌꯥꯝꯅ ꯀꯝꯄꯜꯁꯟ ꯀꯣ ꯂꯩꯀꯥꯏ ꯑꯃ ꯂꯩꯇꯥꯔꯗꯤ ꯈꯨꯡꯒꯪ ꯑꯃ ꯂꯩꯇꯥꯔꯒꯗꯤ ꯄꯥꯕ꯭ꯂꯤꯛ ꯇꯣꯏꯂꯦꯠ ꯑꯃ ꯊꯝꯕ ꯍꯥꯏꯁꯤꯁꯨ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯄꯣꯠ ꯑꯃꯅꯦꯕꯀꯣ ꯍꯥꯏꯗꯤ ꯀꯅꯥꯒꯨꯝꯕ ꯂꯝꯕꯤꯗ ꯉꯁꯥꯏꯒꯤ ꯍꯦꯛ ꯃꯥꯒꯤ ꯏꯃꯔꯖꯦꯟꯁꯤ ꯇꯧꯅꯤꯡꯕ ꯀꯩꯒꯨꯝꯕ ꯈꯣꯡꯒꯠ ꯂꯥꯛꯀꯥꯟꯗ ꯄꯣꯠꯇꯣ ꯌꯨꯝ ꯑꯃ ꯆꯪꯉꯒ ꯍꯥꯏꯕ ꯇꯧꯕ ꯍꯥꯏꯁꯤ ꯁꯤ ꯅꯨꯡꯉꯥꯏꯕ ꯄꯣꯠ ꯅꯠꯇꯦ ꯑꯗꯨꯅ ꯄꯥꯕ꯭ꯂꯤꯛꯀꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛꯁꯤꯡꯁꯤ ꯔꯤꯀ꯭ꯋꯥꯌꯔꯃꯦꯟꯁꯤꯡꯁꯤꯗ ꯑꯗꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯁꯣꯛꯀꯤꯡ ꯑꯣꯏꯕ ꯄꯣꯠ ꯑꯃꯅ ꯊꯛꯅ ꯆꯥꯅꯔꯤꯕ ꯑꯗꯨꯒꯨꯝꯕ ꯏꯁꯤꯡꯒꯤ ꯒꯨꯍꯥ ꯑꯃ ꯐꯨꯟꯖꯤꯜꯂꯝꯃꯦ ꯍꯥꯏꯕꯁꯤꯁꯨ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯇꯁꯦꯡꯅ ꯃꯁꯤ ꯊꯑꯣꯏꯅ ꯏꯟꯇꯦꯟꯁꯟ ꯑꯃꯒ ꯂꯣꯏꯅꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯄꯣꯠ ꯑꯃ ꯑꯗꯨꯝ ꯎꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯖꯥ ꯀꯤꯁꯣꯔ ꯑꯗꯨꯅ ꯃꯁꯤ ꯇꯧꯍꯩꯗꯕ ꯊꯕꯛꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯉꯝꯃꯦꯅ ꯄꯪꯇꯧ ꯇꯧꯕꯁꯤꯁꯨ ꯐꯠꯇꯦꯀꯣ ꯉꯝꯃꯦꯅ ꯄꯪꯇꯧ ꯇꯧꯕꯁꯤꯁꯨ ꯐꯠꯇꯦ ꯑꯗꯨꯅ ꯉꯝꯃꯦꯅ ꯄꯪꯇꯧ ꯇꯧꯕꯒꯤ ꯍꯦꯕꯤꯠꯁꯤꯅ ꯀꯩꯗꯧꯔꯦ ꯏꯁꯣꯔꯗꯤ ꯂꯩꯗꯅ ꯀꯣ ꯏꯁꯣꯔꯗꯤ ꯂꯩ ꯑꯗꯨꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯀꯞꯄ ꯍꯥꯏꯁꯦ ꯀꯣ ꯑꯗꯨꯝ ꯉꯝꯃꯦꯅ ꯇꯧꯔꯤꯕ ꯀꯥꯡꯕꯨ ꯈꯔꯗꯨꯗꯤ ꯇꯉꯥꯏ ꯐꯗꯅ ꯑꯗꯨꯝ ꯃꯣꯏꯒꯤ ꯑꯗꯨꯒꯤ ꯆꯩꯅꯥ ꯈꯣꯟꯁꯣꯏ ꯂꯥꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯕ ꯁ꯭ꯇ꯭ꯔꯛꯆꯔꯁꯤ ꯑꯃꯨꯛ ꯌꯦꯡꯀꯥꯟꯗ ꯑꯣꯖꯥ ꯀꯤꯁꯣꯔ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯁꯦ ꯑꯉꯝꯕ ꯀꯥꯡꯕꯨ ꯈꯔꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯉꯝꯕ ꯀꯥꯡꯕꯨ ꯈꯔꯅ ꯇꯧꯕ ꯉꯝꯃꯦꯅ ꯄꯪꯇꯧ ꯇꯧꯕꯒꯤ ꯆꯠꯅꯕꯤꯁꯤꯃ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯁꯨꯝ ꯆꯠꯅꯔꯤꯀꯣ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯦꯝ ꯇꯧꯕꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯃꯤ ꯑꯃ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔ ꯑꯦꯁꯥꯁꯤꯅꯦꯠ ꯇꯧꯕꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯄꯣꯂꯤꯇꯤꯀꯦꯜ ꯀꯦꯔꯤꯌꯔ ꯁꯦꯝꯒꯠꯂꯛꯄ ꯅꯍꯥ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯕꯤꯁ ꯑꯣꯏꯔꯛꯄ ꯅꯍꯥ ꯑꯃ ꯂꯣꯏꯁꯤꯟꯒꯦ ꯈꯜꯂꯁꯨ ꯑꯗꯨꯝ ꯕꯗꯅꯥꯝ ꯄꯤ ꯂꯣꯏꯁꯤꯟꯕꯒꯤ ꯃꯑꯣꯡ ꯑꯃ ꯆꯠꯅꯕꯤꯀꯣ ꯑꯗꯒꯤ ꯗꯦꯟ ꯂꯩꯕꯥꯛꯀꯤ ꯃꯤꯌꯥꯝꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯍꯟꯅꯤꯡꯕ ꯈꯔꯗ ꯀꯟꯅ ꯉꯥꯡꯉꯨꯕ ꯈꯔꯁꯦ ꯑꯗꯨꯝ ꯀꯔꯤ ꯍꯥꯏꯅꯤ ꯑꯦꯒꯦꯟꯁ ꯑꯦꯝ ꯑꯦꯜ ꯑꯦꯒꯤ ꯃꯥꯌꯣꯛꯇ ꯉꯥꯡꯉꯦ ꯑꯦꯒꯦꯟꯁ ꯀꯅꯥꯒꯨꯝꯕ ꯇꯧꯕ ꯉꯝꯕ ꯀꯥꯡꯕꯨꯁꯤꯡꯗꯨ ꯃꯥꯌꯣꯛꯇ ꯉꯥꯡꯉꯦ ꯍꯥꯏꯗꯅ ꯉꯁꯥꯏꯒꯤ ꯙꯝꯀꯥ ꯇꯧꯁꯟꯕꯤꯗꯅ ꯀꯤꯍꯟ ꯈꯣꯡꯍꯟꯗꯅ ꯑꯗꯒꯤ ꯁꯝꯊꯤꯡ ꯀꯩꯒꯨꯝꯕ ꯈꯔ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯗꯁꯨ ꯊꯣꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯉꯥꯛꯇꯅꯤ ꯑꯣꯖꯥ ꯀꯤꯁꯣꯔ ꯀꯣ ꯑꯗꯣ ꯅꯨꯡꯉꯥꯏꯇꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤꯗꯅ
कोई ना हाइजरी कना गुम्बा इन पर्सनल नुआई तब नत्रना पेन दबि कोई हाइबो हमसे देखो हजि तंगाई फदना मणिपुरदा पोक्सबा मणिपुरदा सगी लेजबा दुगुम्बा सिविलियन कोई इंडिजिनस पीपल हाइदारे को यलहोमी हो जरी कोई मसेन माउदा ngasi कदौरे लांजेना दना ngasi कदौगे बो जर केशोर कोई मितु की टाइप तो को लेबा आम सही लांदन कान कोई रिफ्यूजी न चेन की टाइप दा इसागी इरमदम इसागी इमा लेबा मणिपुर दा बाबुदा इसागी येलोमी मैम ngasi कांगखोंग चाइना थमी पुछकसे सिजु पार्ट अमने बको अन ngam पंदो तो चत बिचे याम नगाइते दना रिलीफ कैम्प लेबीरिबा आईडीपी सिंग मैम की ममी तक पी तारिबा ngasi पेंद्रिबको ngasi होय मखा ताबदो याव यावबिरकनी कोई जीरी दा आईडीपी म कोई सही तारिन तम सुबंगा नहा मा कोई करे हाइनी थौरियान सिरम पाउ कोई ताबिरेको अन यामनि यंगेस्ट होइबा नहा क्लास 10 11 12 तबिबा अंगांग नहा जुना भावबदा थौरी यालगा सिंगबगी इंटेंशन लाइसे होय मागी पर्सनल करोदि मैम लेबा दुरसु हजिक रिलीफ कैम्प लेबीरिबा पाइ जचिनाव मैम जिगी पुछि महिंजे कोई नुंगाइरमनि खनब्राबको नुंगाइरमनि खनब्रा अदुगी ओना तैना बा साइदा कोई पॉलिटिकल लीडर खरना कोई हीरो कुमदना अदगी अकनरिंग सिंगदना साइगी एक तैना ngang बतागा तो बुनि साइड तौन बगम खरि यावरि सिंजे मोइसे अवाब ताब दुगुम रिलीफ कैम्प चिनाव सिंगी मामी की पिरांगी लमनदो पापदो मोइ पुरुइ खनब्राबा को सेम थिंग समाने बदुना खुंजा युम यंखैगा निथुखतंग ताजाबा दुगुम्बा ngsaigi कराइनी अपेक्प खुन्नमा लेकाय म लेजाबा दुगुम्बा जगा सिबाबुदा एमएलए दुना सिबाबुदा प्रोटेक्शन पिबंग न तारगा दिको सिदि तहोइदब थबा मनेबको मारना फरा नुसिरोइ तु को मंगोंद भोट पिगी पिरोइ तु खना जिनिसे हजिक लेजि माना फर्स्ट थिंग खरंग तोजे मियामगी भोट का भाईसी ओजरा केशोर भोट कारबा कार एमएलए ओइरा भाईसी एगोंद भोट पिगी पिरोइ तु एगी होल केंद्र दो केंद्र दो ले थब खुद मत मरम चाबा थब खुद दो अदुम डेवलपमेंट तौगे हेबन भोट काना बई वाने बको भोट थेनरि ब कंगु सिंजे भोट लेमने कंगु सिंजे मियाम की सेवा तौगे हेबन भोट काना बई वाने बको अदुगुम्बा हजगी ले खुंगंग सी लेबे एमएलए दुना भोट फंगी और फंगदेना मैम खलेना खला बाबुदा एजे मिनुंगसी मोइना एजे लोकल लीडर मोइना हाइरिबा कम्युनिटी होन सिदोको मतमदा हाइरिबा कम्युनिटी कनो हाइरिबा ngsaigi केमिटरी सिदोको मतमदा देन हाइरिबा पब्लिक टॉयलेट सिदोको मतमदा हाइरिबा इसिंग थकनरिबा गुहादो फुनबा मतमदा प्रजासिनि थंगदा अवाब सिनिको आई तारगदि माना गवर्नमेंट एश्योरेंस पिबि यायबको गोम आई तौरगे यारे आइगोन फ्यू डेज मतम खंदं पियु को आइगोन मतम खंदं पियु होय मतम बुदि ममांगदा ममांगे तै ट्राम्पन हाइदारे को तै ट्राम्पन तै ओरा थुइ खोलिगा मैम पल्लिगो सिदको अदुबु लेकाइगा